Bauchedi Yumfam Maroi Pau Kharab de Toukhre Akanba Nong Chugani Bay of Bengal da Akanba Nong Lay Ama Harapadagi Indian Coast Guard ICG na Dornier aircraft amadi Jahasing Pawasing Naduna section Thong Lonkhre Bagaloina Samudra da nga Papa Zatkipa Punamag Tunabak Halak na Warning Toukhre Met Office na Sulakadurban Met Karni Asida Akanba Nong Chugani Ibagi section Wapikre Coast Guard na Dornier aircraft amasung Jahas Pawasing Naduna warning Tallibasi Samudra da Asokapan Amata Tonganba Pandamdani Haina official amana Toukhre Marakthadna pau asigi background nong khanna chubana maram oiraga khara nuaitre masigi namakta miyamna ngakpigane Chief Minister Birenna anirak suba oina wangjing tentha kendra da project gi bhot khongkhre mathang thagi tang tare da pangthokadoriba maraki mikhal nakchilapag loinana political party singna board ki campaign kangkhanar kabag loinana anirak suba oina ngasi Chief Minister N Birenna wangjing tentha kendra gi tongan ba mafam singda chatuna BJP gi mirep oiriba paunom project gi bhot khomba loinana kendra asigi Papal Community Holder Nongmaki Oiba Political Conference ama pangthokre Nongmaki Oiba Political Conference adu Chief Minister na hai haujiki lengak asi thengkhang kairak to thubaina honarakre pumnamak asi oidona su lengak asi kandaba iade aiba ajat papirep ko loinana MLA famdagi resign toriba asidagi hena chawba kathokpa ama amuk leitre miyamna project bomhut ama oina amuk khana thagatlo haujiki lengak asigi pandamdi ana yek jorpada lemna Shelting dana pangan bani lairaba singki chakhau hangan dabani masigi pandam masi phangnanaba haujiki lengak asina Chief Minister gi haksel gi tengbang CMSD gi card hautok tuna lupa lakh ani phawba lemna layengba phangalle Prime Minister Narendra Modi na Ayushman Bharat hautok piduna lupa lakh manga phawba lemna phangalle masigi matakta scheme kaya amaso hangdok tuna miyam nungaina leina honabiri haujiki lengak asina haudoki ba go to village lagi all as pension phangba yaraba ahal sing mayam amada pension phangankhre Go to village asina lengak asigi yamna masak thokna paikhat pathabakne leikai disatlaka miyam ga haktheng na unan laga miyam gi awat apasing adu menkhat patabane chahi ahum makai asida lengak asina kari Toukhre haiba miyam na ubidre mamangi da jiri lambi da thong ama phawba sabidre haujiti barak maku amasung irang da thong ahum sare somaina loina sengkhat payaba lamdamni adubo sembiramdre lamdam asigi miyam chetpa chabage ana ayaki lambi thonggi lehendrapada nungaina leigada pangaktani hairasu phongdokhe atop pau amadana vitamin K jawba chinjakna covid laichat ngak thokpada chawna mateng pange s ais usasri re aikhoi miyo benasari ba chinjak ta makhal makha kya gi vitamin mineral amadi fiber gi chang mahong kya da thik khenaba yawba amadi makhoi gi tongan ba mathau sing thengnare Haujik oiring liba malem da COVID-19 laichat manung asida vitamin K jawba chinjak marang kaina chabana laichat asidagi ka hena sohandaba amadi phanbak amagi masal sing jawi haibasi chinjak ki maram da thijiliba India ki research SIS usasri reda phongdorakle vitamin K jawba chinjak sing asina thrombosis haiba ningsha honbada nongai tabaki laina asi phanbada ngambada natana asida jawriba elastic fiber asi paril chatpa oibana lungs ki muscle sigi mathau ningthi na pangthopa ngamalle amadi pakna ba ngamhande Thrombosis haiba laina makhal asi aksang manung da cheliba isel asi aten ba matam gi manung da yamna thuna clotting aibade thuna phamjin hanbagi thabak tawe maram asina vitamin K gi chinjak asi COVID-19 naraba mioi amagi natragana lungs da sokhalaba mioi singbo vitamin K asina irai laina phanbak ngami haina usasri rena phongdorakle pumna makasi gi matakta vitamin K na thrombosis laina asida natana tongan ba atopa laina kaya da su angakwa phangna phanba da mateng pangba kaya amasu laire Vitamin K na lauri pathaudang asi lungs ki muscle sing chapthok chaphin tawbada apan ba piba kaya adu kokhan bangam batana tana COVID-19 naraba aduga comorbid haibadi atopa laina kaya su chenraba anaba sing basian bagi changyamna hanthan bangami haibasu khangbangam le vitamin asi fat solution soiluban vitamin makhal amu oibana vitamin K1 amadi vitamin K2 haiba maruiba masaka sigi manungda K2 na K1 dagi ige khongjal changna henba amadi niam chumna Jalan pada acoba mateng pangle K2 asi ida matam changna yauduna mathau tawduna leibasu ngamalle haina research asina makatana phongdorakle vitamin K da yauriba protein asi matam ayam pada active oina leibana haksang manunggi I phamjin hanbada amadi thamboigi mapangal kana thambada su angakwa phangna mateng pangnaba ngamba vitamin amu oiramle haipasi handakta nona thijinba asida khanglakpani haina rena phongdorakle Haujik aikoina vitamin K marang kaina yawba chinjak sing asi karam chinjak makhalda kaya yawbage aibasi khangba mathau yamna tarakle maru oina asangba spinach kala mid chicken pork na singbada marang kaina yawba thengnare mathakta pankiba chinjak sing asi sang naina isagi khudong chaba yenglaga sabina basu research asna miyam da appeal tawrakle
पुनमक असि खंगलबा मतुंगदा हौजिकी ओइनादि COVID-19 की ट्रीटमेंट तौबदा विटामिन के असि मपुंग फाना सिनबगी आयाबगी वर्ल्ड हेल्थ ऑर्गेनाइजेशन ना पिद्रे अदुमैनावि विटामिन के जाव चिंजाक याव COVID-19 लाइच ngakthokpada asogba mating oi aibasibadi chumlawa wafamni aina usasri rena makhatana phongdorakle nakalamaromda Tonganba Naga ki flag amadi constitution ki wafamda framework agreement ki Waroisin Purakpa Nagmkhidre Sanglaba matam chahi taramanga ki mamangdagi India government amadi NSNIM ani ki marakta Delhi ki Shanti ki wari sanaduna Waroisin ama puraknaba ukhanaduna lakiba adu NSNIM na Tonganba Naga ki phiral amadi constitution pigadabani aiba wafamda janadabadagi Shanti ki wari asiloisin dana Toukhre aina kohima the best of pausi amagi aiba Alice Joseph na phongdorakle NSNIM na center ka wari sanadiba government of India ki maikati ki pusan sengdabagi mataw ulakba asina wari makata na sanabagi thawrang asi tokhibani aina NSNIM ki lusingba isak moibana so tha asigi kunmatoi da phongdorakiba su laikhrabani Nagaland da civil society sing nadi one solution for one people aiba pandam gi makada Naga people political groups NNPGS na nakal ani gi oiba janaba asi purakna ba khawrang na ngaina khibani kumja sok lising ani tara manga da framework agreement sign tawnaba hokiba matam dagi kumja sok lising ani tara taret phawba da framework agreement asi soidana mai pakpa purakani aibagi asada Naga miyam punamakna thajana lakhibani aina magna makhata na phongdorake masak maming haidhoktaba NSNIM ki Mioi ambaga hakteng na unabada NNPG na di NSNIM bu Naga tribal body amadi Naga civil society singbo thajada bamongda mamal jawdan uhalle haina phongdorake yen nariba amadi jana driba asigi matang da NSNIM ki general secretary TS moibaga hakteng na unaba amada center na khawrang leba thawrang liba framework agreement ki khongthang amadi haudorak liba wafam kaya asi aim na kaidongwa su yaba ngamloi Naga ki Tonganba flag amadi Tonganba constitution ki ayaba piduna Waroisin Purakpa kaidongda oithoktabani hairake sahi kulumda chukna chatharkiba janaba puraknaba sanarkiba warida Nagana kaidangungda India government ke constitution asi yaba laikhide masidi chumnagi political gi oibu wari sanabane wari asida makoi khaktagi kanaba yanglaga saba wari oiramle kumja sok lising ani tara maga sanakhiba framework agreement gi wari edu chanaba yaroi hanasu NNPG ge convener kidobi jamon na phongdorakhe NNPG ki working group na phongdoraki wafam ki matung inadi chahi kulumdoi changna sanarkhiba wari asida government of India nadi chahi kya changna sanarkhiba wari asina India ki government ki maikei dadi chawra kanaba ama phangle aina khalamgani mangkhiba matam adu ki chapchaba mamal NSNIM na khangi hana subagna makata na phongdorake nakalamromda NNPG ki working group asi Naga miyam nadi nakal ani ki yanaba wari asi democratic amadi political process amagi makhada India government amade NSNIM ga janaba puraktuna shanti ki wari asi mapung phana loisin ba pambage wakhalon chu phongdorakle Naga miyam na Waroisin Purakpa ngamdana leiriba shanti ki wari asi loisin duna ingna chikna leiba pami aina su lupa china phongda thadorakba cherol amada phongdorakle handak tasut Nagaland ki CM Naifiu Rio Naga miyam CSO amadi civil organization punna unaduna framework agreement ki Waroisin choidana Purakpa ngamgani aina thajaba phongdokiba su laikhibane Sanabagi pau amada Royal Challengers Bangalore na Kolkata Knight Riders po wicket nipan da maithiba pikre Royal Challengers Bangalore na mafam masigi sahib jan stadium da jumsak hai sanamit da pangthokiba sok lising ani kon Indian Premier League IPL ga match da Kolkata Knight Riders po wicket nipan da maithiba pikre Virat Kohli na lusing ba Royal Challengers Bangalore na point table da ani suba position da ka khalaga laikre Royal Challengers na sauna mai pakiba asina run rate jawna matheng oike Ion Morgana Knight Riders ki toss ngamki amadi ahanba batting tawna khanke Knight Riders na makhoi gi batting da masak thokna performance bi ngamki da bana IPL ki pori da khwaidagi asok performance bi oike ani suba over the Virat Kohli na spinner Shahbaz Ahmed ki makhutta mahutta pusalaki ba Mohammad Shiraz da ball langna ba sinake Shiraz na mahaki leader na piba yathang adugi bakhum matik chana piduna Shiraz na Kolkata Knight Riders ki opener Rahul Tripathi amadi Nitish Rana bo mathang manau naina crease dagi lawthoke Shiraz na ahan boina ball langki amadi wicket lokhe Tripura da COVID-19 ki victims in the compensation piraroi Tripura ki COVID-19 ki victims in imung sin da compensation pibagi matang da aukhiba mede lokhibo warip ki onna taina bada Tripura government na aujik December 38 ki manungda viral infection asina maram oidida sikhiba mioi singi imung sing da compensation pidaba warip lokre handak da state government na lakthokiba guidelines sing na warip asi khanganke Hanadi COVID-19 na maram oidina sigiba singi imung singda CM Relief Fund amasung SDRF tagi amukta da lupa lakh tara pigani haida lakthokibane balancing aduna makha taruduna health workers sing natana central government ki employees sing chu amukta da pigada grant asigi khudong chaba phangloi aina chu phongdokhe COVID-19 na chaki badagi lenga ki sel thogi phibam khangen pham yore department khudimak ki chading chadani pudagi umpu bhaba kakthana ba khangan khre
Covid-19 की लाइचना लेबाक असि इकोनॉमी द चाउना सोखलकपा अमसुंग मणिपुर की बजट यावबा सेनफम सिंग कोविड लाइचना साथोकिबना मरमना स्टेट लेंगा के सेनमेल लोन की फिबम खांगनफम यौरे ओइरक्लिबा सेनथोंग की फिबम असिना मरम ओइदुन मणिपुर लेंगा की मखादा लेबा डिपार्टमेंट खुदिंगमकना सेल की चादिंग चादनी फुदगी हुंपु फावबा अंथना सिननाबा मरि लेनाबा सिंगदा फाइनेंस डिपार्टमेंट अखांगनख्रे कुकी सिंगना एडमिनिस्ट्रेटिव यूनिट अमा तालिबसी मरम चादे देसाम Kuki sing na Manipur da makoi ki oiba Tonganba administrative unit ama taliba si yamna maram chade Haina Democratic Students Alliance of Manipur DESAM ki secretary general laisang tem lamyan bana thatoro pacherol amana aire Serol asina makata na ahay Kangpopi Assembly Constituency ki MLA Oire Nemsa Kibgen bo Manipur government ki cabinet minister ki loktorok bobo janing to bapong to po ay natha asi ki tara mga National Assembly na state asi ki chief minister da pisim ki pacherol aduna panliba Anglo Kuki lan ki Wafm Yumfam Yaodabani Haukiba sahi lising amagasam pantaraga tarit gi lising amagasam pantaraga mapan phawba thokiba mugnaba adubu Anglo Kuki lande haida wan thokpiba janaba tongan ba ai basing ibal larik kharda reference pire thawdoga do British sing da Kuki rebellion haina iramba kaya amal leire Anglo Kuki lan aiba wai asimakti ihan han oina PM gangtena iramba Anglo Kuki war sok lising ani taruk haiba larik amade Dr. TS gangte gi trials of Kuki chief lok sok lising ani tara haiba Larik sing da yaw patengnari adubo J.Roy ke Kipgen SMAW Chinchis na sing ba angan ba matam gi ai ba sing na ti thawoto adubo Kuki rebellion Kuki uprising hai ba na sing ba tongan ba mingsing oina sina ba tengnai British Army sin lanfam amata da hakthena da lanthena ki ba lai da ba thodok paring adubo Anglo Kuki war hai na wan thok pi ba di yamna engine na hai ba oiba thokane Matamadu da thokiba muknaba adu da khwaidagi yamna misimina amadi asok kapan nangkiba asinaga miyam Assam Rifles amadi Burma ki military policing ne matamadu da naga ki nupa ayamba malim ki ahan banlanjang manungda British ke Levered Care Force oina mateng pang basat kiba marak na okrul amadi Tamenglo ki mafam kaya da Kuki sing na naga ki nupi angang kaya da mute minai sa thakiba ki wari leire asigumba puari ka saguna dun laklaba wari sing asuba Kuki sing na semtok na buhon amasi aran ba khongthang amane Lamda masida nauna kundarak ba phurup ama oire basu Indian Constitution ki makhada citizen ama oibagi phangpham tawpa hak punama phangduna leire masida makhoina puari bo han henna semdok semjin tawduna ayan bo wafam ka pukalak liba asina phurup masel ki marakta henna nuksina dana ba amade pamdaba tawdok ka tholak nana bagi masak oira kani haina serola sina makhatana aire Marakasida JNIMS Thong Lonkhre Mioi Jahum ni phumanga positive oire JNIMS hospital ki doctor jauna staff chama ni phumat nipan Covid-19 positive oire padagi ngasi degi ahuna OPD amasung casualty thongthing ba yauna anoba patient sing admit hon kidre ating ba asido mit humni chukna laigani Marakasida hauki ba pungkun mari asigi manungda state asigi oina general ki oina Mioi Jahum kunthaga mapan amasung Central Armed Police Force ki personal taru yauraga Mioi Jahum ni phumanga Covid-19 positive oire Mioi ahumna laikidre asiba haksang Asiba masing chama kun ka taret Toukhre samaga marfu dara taruk na disaster Toukhre Haina health department ki cherol amana aire arube the content sing asigi maru iba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi yang bidi pupuna magpathaga chari loinana channel asina dom da kana rabadi subscribe like and share to ba kawi ganu puna magpo amuka hanna thaga chari